थरोइगी खोंग हाइगद्रा ममाइगिदो लौथोक्ट्रबनिना थुबी मना थरोइ थोंबुदी याम चानाख्रबा अगिदि चका यावरदिको मागी चाक कमाइन हाइसरा चाक असेंग यावद्रसु यारे ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯏꯁꯩꯒꯤ ꯑꯩꯒꯤ ꯂꯥꯏꯔꯕ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯖꯒꯣꯏꯁꯦ ꯅꯨꯡꯉꯥꯏꯊꯣꯛ ꯑꯗꯨꯒ ꯁꯦꯜ ꯄꯥꯕꯁꯨ ꯀꯥꯎ ꯑꯩꯒꯤ ꯏꯁꯩꯁꯦ Hello, welcome back again. Ma'am, ngasi so no video ma pudana lakjare. Ma'am, ngasi gi mathel singdi. Ma'am, marok net pa laide aduga 2x laide aduga tharoi thongba aduga tilhau khraga aduga gobi macha khraga aduga tharoi gi mahi hai tare ko ma'am sini ngasi gi mathel che aduna ma'am wa yam ngang roi chaba hekta haujarage Adudi ayo honabagi chaba yanaba pray hana tawrsi. Adudi ma'am matamang handabida haujarsi si haige si mathaki jaka se chaning dradi thamoidi si chadradi pen hauda bhai tare yam chaba haurge imung dasu kai dasu jaka se chak cha tokda jaka cha hodradi pen deba how kamain tawi ya yam ya mingsi ya kobi macha macha duni sina chặt đi si mau yang sini nhỏ nè adu mấy chợ lên kobi si de machani na mapuma mamdum tawre
ꯃꯌꯥꯏꯒꯤꯀꯣ ꯑꯌꯥ ꯇꯧꯁꯤꯜꯂꯨ ꯑꯩꯒꯤꯗꯤ ꯆꯀꯥ ꯌꯥꯎꯔꯗꯤꯀꯣ ꯃꯥꯒꯤ ꯆꯥꯛ ꯀꯃꯥꯏꯅ ꯍꯥꯏꯁꯤꯔꯥ ꯆꯥꯛ ꯑꯁꯦꯡꯕ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯁꯨ ꯌꯥꯏ ꯊꯔꯣꯏꯁꯤꯅꯁꯨ ꯍꯦꯟꯗꯦ ꯑꯗꯒꯤ ꯅꯨꯗꯜꯁꯤꯅꯁꯨ ꯍꯦꯟꯗꯦ ꯆꯞ ꯃꯥꯟꯅꯔꯦ ꯃꯩ ꯆꯠꯂꯦ ꯁꯤꯗꯤ ꯃꯍꯤꯗꯣ tô nào thôi 야들어보 여기 싸우네 ini maning orang dre Ang kalap nila. nên thôi Sao mà ngầm rơi ba? tao về Hào đấy. mấy chỗ này gì nè
ꯊ꯭ꯔꯨꯕꯤ ꯃꯅꯥ ꯊꯔꯣꯏ ꯊꯣꯡꯕꯒꯗꯤ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯕ ꯊꯔꯣꯏꯒꯗꯤ ꯕꯦꯁ ꯗꯤ ꯃꯥꯏ ꯃꯅꯥꯗꯨꯒꯤ ꯃꯅꯝꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯦ ꯃꯥꯒꯤ ꯊꯔꯣꯏꯒꯤ ꯊꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯃꯥꯏꯒꯤꯗꯣ ꯂꯧꯊꯣꯛꯇ꯭ꯔꯕꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯔꯣꯏꯒꯤ ꯊꯣꯡ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯃꯅꯤꯡ ꯀꯛꯂꯝꯗ꯭ꯔꯦ ꯃꯔꯣꯛ ꯁꯥꯕ꯭ꯔꯥ hào ra tꯧꯔꯦ ꯁꯤꯗꯤ sao không ấy ngầm đi được chưa chắc thôi rồi chụp em magi mama sih lo tuh kan thong jib soalnya nhận thật rồi chứ mà nó khá xa các bạn mình ra ra đấy
ꯅꯨꯗꯜꯁꯤꯁꯨ ꯌꯥꯏ ꯁꯥꯏ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯥꯕ ꯉꯥꯛꯇꯅꯤ ꯊꯔꯣꯏꯁꯨ ꯁꯥꯏ ꯍꯧꯖꯤꯛꯀꯤ ꯑꯃꯦꯠꯄꯁꯤꯁꯨ ꯁꯥꯏ ꯆꯠꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯗꯜꯁꯤꯁꯨ ꯁꯥꯏ ꯃꯔꯣꯛ ꯆꯥꯒꯦꯔꯣ ꯌꯥꯔꯦ ꯑꯁ ꯃꯥꯒꯤ ꯊꯣꯡꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯊꯔꯛ ꯌꯥꯝ ꯇꯥꯛꯑꯦ ꯑꯩꯗꯤ ꯃꯅꯥꯁꯦ ꯆꯥꯗ꯭ꯔꯦ ꯃꯅꯥꯁꯤꯔꯣ ꯃꯥꯏ ꯃꯅꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯏ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯣ ꯂꯣꯏꯔꯦ ꯊꯔꯣꯏ ꯊꯣꯡꯕꯒꯗꯤ ꯊꯤꯅ ꯆꯥꯅꯩ ꯃꯁꯤꯒꯤ ꯃꯨꯊ꯭ꯔꯨꯕꯤ ꯃꯅꯥꯁꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯤꯗꯤ ꯅꯨꯗꯜꯁꯨ ꯂꯣꯏꯔꯦ ꯅꯪ ꯂꯣꯏꯔꯣ lửa xài thêm Maro saman bay kon kasi mahilo in chen pre yadre ꯑꯁ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯥꯕ ꯉꯥꯛꯇꯅꯤꯅ mem yamna nungsibidana ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯗꯁꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯄꯒꯤ ꯊꯧꯅꯥ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯣꯏꯗꯅ ꯂꯣꯏꯅꯉꯥꯏ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯦ ꯕꯥꯏ Chụp lắc lò, ăn khong và chụp lắc lò. Hey!